ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯗꯒꯤ ꯄꯥꯎꯔꯧ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯆꯥ 4 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯃꯝꯒꯤ ꯃꯕꯨꯡ ꯑꯃꯃꯝꯈꯛ ꯂꯩ꯫ ꯊꯣꯏꯕꯤꯒꯤ ꯃꯆꯥ ꯀꯌꯥꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥ 5ꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯃꯈꯛ ꯐꯪꯖꯩ꯫ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯣꯃꯦꯁ ꯑꯊꯣꯛꯄꯝ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯕꯛꯇꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯁꯟ ꯏꯔꯣꯏꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯀꯌꯥꯁꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯍꯨꯔꯥꯟꯕ ꯃꯍꯥꯛꯄꯨ ꯀꯤꯕ ꯑꯃꯗꯤ ꯇꯨꯀꯠꯆꯕꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯒ ꯃꯥꯌꯣꯛꯅꯒꯦ ꯈꯟꯅꯗꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯇ ꯅꯠꯇꯅ ꯃꯤꯒꯤ ꯐꯠꯇꯅꯕꯇ ꯈꯟꯕ ꯇꯧꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯉꯝꯗꯗꯨꯅ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯇꯨꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ナꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯍꯜ ꯑꯃꯠꯇꯅ ナꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯔꯝꯗꯦ, ꯑꯅꯥꯕ ꯍꯪꯕꯤꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯃꯥꯗ ꯁꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯜ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯏꯄꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯅ ꯁꯤꯔꯒ ꯄꯣꯂꯣꯏꯒꯦ ꯈꯟꯒꯅꯨ, ꯅꯇꯣꯝꯇꯅ ꯄꯣꯂꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯗꯨꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯥꯛꯅꯕ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯒ ꯏꯊꯨꯜꯗ ꯆꯩꯅ ꯂꯦꯡꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯛꯎ꯫ ꯃꯗꯨꯇꯅ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯂꯪꯖꯈꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯉꯝꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯄꯥꯝꯖꯕ ꯑꯗꯨ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯁꯤꯕ ꯃꯄꯥꯒꯤ ꯃꯊꯨꯜꯗ ꯆꯩꯅ ꯂꯦꯡꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯆꯩꯅ ꯂꯦꯡꯁꯤꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯌꯧꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯊꯨꯜꯗ ꯆꯩꯅ ꯂꯦꯡꯂꯒ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯜꯗ ꯑꯁꯤꯕ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯊꯝꯂꯒ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅ ꯆꯠꯂꯒ ꯅꯤꯡꯊꯧꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯈꯔ ꯊꯥꯔꯛꯇꯨꯅ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯆꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯈꯨꯜꯒꯤ ꯁꯟ ꯏꯔꯣꯏꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯝ ꯑꯊꯧꯕ ꯈꯔꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯂꯒ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯊꯥꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯐꯥꯒꯠꯂꯒ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯩꯇꯩꯁꯤꯡꯅ "ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ" ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯁꯤ ꯄꯥꯎꯔꯧꯅꯈꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯝꯊꯦꯡꯅ ꯐꯠꯇꯕ ꯃꯤ ꯍꯤꯡꯂꯤꯉꯩꯗꯁꯨ ꯑꯃꯗꯤ ꯁꯤꯔꯒꯁꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯝꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ pothapam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯑꯩꯁꯦ ꯎꯆꯦꯛꯅꯤ, ꯑꯩꯁꯦ ꯎꯍꯩꯅꯤ, ꯑꯩꯁꯦ ꯃꯤꯅꯤ, ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯑꯩꯁꯦ ꯎꯆꯦꯛꯅꯤ, ꯑꯩꯁꯦ ꯎꯍꯩꯅꯤ, ꯑꯩꯁꯦ ꯃꯤꯅꯤ, ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫